ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯊꯣꯏꯅꯨꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯔꯨꯖꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯒ ꯏꯔꯨꯗꯤ ꯂꯨꯖꯗꯕꯤ ꯐꯅꯦꯛ ꯑꯗꯨꯕꯨ ꯏꯁꯤꯡꯗ ꯂꯨꯞꯊꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯀꯅꯥꯅꯕꯨ ꯉꯝꯖꯗꯣꯏꯅꯣ ꯑꯁꯨꯛ ꯏꯪꯈ꯭ꯔꯕ ꯑꯌꯨꯛ ꯑꯁꯤꯗ ꯄꯨꯈ꯭ꯔꯤꯒꯤ ꯑꯏꯪꯕ ꯏꯁꯤꯡ ꯑꯁꯤꯅ ꯏꯔꯨꯖꯕ ꯀꯥꯏꯅ ꯉꯝꯖꯔꯣꯏ ꯑꯩꯅ ꯏꯔꯨꯂꯨꯗꯦ ꯍꯥꯏꯕꯁꯨ ꯀꯅꯥꯃꯠꯇꯅ ꯈꯪꯒꯗꯕꯁꯨ ꯅꯠꯇꯕ ꯑꯁꯤꯕꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯗꯨ ꯏꯔꯨꯖꯗꯕꯤ ꯏꯔꯨꯖꯕ ꯂꯣꯏꯕ ꯁꯥꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯦꯅꯅꯕꯁꯤꯡ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯇꯞꯇꯥꯕ ꯃꯈꯩ ꯀꯦꯊꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯅꯨꯅ ꯀꯦꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯝꯄꯣꯛ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯅꯨ, ꯀꯔꯤꯅꯣ ꯅꯪꯅ ꯑꯌꯨꯛ ꯑꯉꯟꯕ ꯑꯁꯤꯗ ꯇꯞꯇꯥꯕ ꯃꯈꯩ ꯀꯦꯊꯔꯤꯕꯁꯤꯕꯨ? ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯀꯔꯤꯁꯨ ꯆꯠꯂꯣꯏꯕ ꯅꯨꯄꯥ, ꯉꯍꯥꯟ ꯃꯈꯩꯁꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯑꯗꯨꯃꯛ ꯀꯦꯔꯤꯕ ꯑꯗꯨꯗꯤ꯫ ꯍꯣꯏꯅꯦ, ꯉꯍꯥꯟ ꯃꯈꯩꯁꯨ ꯀꯦꯕꯕꯨꯗꯤ ꯀꯦꯕ, ꯑꯗꯣ ꯅꯪꯒꯤ ꯉꯁꯤꯒꯤ ꯈꯨꯀꯦꯁꯤ ꯉꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯑꯗꯨꯒꯤꯅꯤ꯫ ꯍꯣ ꯑꯩꯕꯨ ꯍꯧꯖꯤꯛ ꯑꯌꯨꯛ ꯑꯉꯟꯕ ꯑꯁꯤꯗꯕꯨ ꯀꯗꯥꯏꯗ ꯆꯠꯂꯣ ꯍꯥꯏꯕꯅꯣ? ꯀꯔꯤꯁꯨ ꯆꯠꯂꯣꯏꯌꯦ, ꯁꯨꯝ ꯀꯦꯕꯅꯤ꯫ ꯑꯗꯨ ꯅꯨꯄꯥ, ꯑꯩꯒꯤ ꯉꯁꯤꯒꯤ ꯈꯨꯀꯦꯁꯤꯕꯨ ꯐꯖꯗ꯭ꯔꯕ꯭ꯔꯣ? ꯊꯣꯏꯅꯨ, ꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯅꯪꯗꯧꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤꯁꯦ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯐꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯅꯨꯄꯤ ꯅꯪꯁꯤ, ꯅꯪꯒ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯄꯨꯔꯣꯏꯕ ꯇꯣꯝꯄꯣꯛꯅ ꯐꯖꯩꯒ ꯍꯥꯏꯕ ꯑꯗꯨꯗ ꯊꯣꯏꯅꯨꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯐꯖꯩ ꯍꯥꯏꯕꯗ ꯍꯔꯥꯎꯔꯣꯏꯗꯕ ꯀꯔꯝꯕ ꯅꯨꯄꯤꯕꯨ ꯂꯩꯔꯝꯒꯅꯤ? ꯊꯣꯏꯅꯨꯗꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ, ꯑꯩꯁꯦ ꯃꯁꯥꯒꯤꯁꯨ ꯑꯗꯨꯝ ꯐꯖꯕꯅꯤ꯫ ꯐꯖꯩ ꯐꯖꯩ, ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯀꯦꯔꯕꯁꯨ ꯀꯦꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯏꯐꯗ ꯐꯖꯩ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯃꯀꯨ ꯆꯥꯎꯔꯦꯜꯅ ꯊꯣꯏꯅꯨꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯃꯧ, ꯏꯀꯨꯒꯤ ꯊꯛꯅꯕ ꯏꯁꯤꯡ ꯈꯖꯤꯛꯇ ꯄꯨꯊꯣꯔꯛꯎꯍꯦ꯫ ꯅꯣꯏ ꯅꯄꯥꯁꯦ ꯑꯃꯨꯛ ꯌꯦꯠꯄ ꯍꯧꯔꯛꯂꯦꯗꯣ꯫ ꯃꯤꯅ ꯍꯦꯛꯇ ꯏꯇꯩꯅ ꯋꯥꯔꯤ ꯁꯥꯕꯁꯦ ꯁꯥꯐꯝꯒ ꯈꯪꯕ ꯖꯥꯠ ꯅꯠꯇꯦ꯫ ꯑꯗꯨꯅꯤ, ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯑꯁꯨꯃꯥꯏꯅ ꯌꯦꯠꯂꯒꯗ ꯑꯗꯨꯝ ꯂꯩꯖꯔꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯃꯀꯨ ꯆꯥꯎꯔꯦꯜꯅ ꯂꯥꯎꯔꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯃꯧ, ꯅꯪꯕꯨ ꯏꯀꯨꯅ ꯍꯥꯏꯔꯤꯕꯁꯦ ꯇꯥꯗ꯭ꯔꯕ꯭ꯔꯣ? ꯊꯣꯏꯅꯨꯁꯨ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯈꯨꯝꯃꯤ꯫ ꯍꯣ ꯄꯥꯕ, ꯅꯃꯧꯁꯨ ꯄꯥꯕꯒꯤ ꯏꯁꯤꯡꯗꯣ ꯀꯜꯂꯤꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯗꯨ ꯃꯀꯨꯒꯤ ꯊꯛꯅꯅꯕ ꯏꯁꯤꯡ ꯑꯗꯨ ꯀꯟꯕ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯏꯁꯤꯡꯗꯨ ꯄꯨꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯃꯀꯨꯗ ꯄꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯦꯝꯄꯤꯁꯛꯁꯨ ꯂꯩꯀꯥꯏꯒꯤ ꯊꯧ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯅꯦꯝꯄꯤꯁꯛꯅ ꯃꯃꯧ ꯅꯨꯄꯤ ꯊꯣꯏꯅꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ ꯃꯧ, ꯅꯪꯕꯨ ꯅꯁꯥꯗꯨ ꯆꯥꯏꯊꯔꯕ ꯅꯠꯇ꯭ꯔꯣ? ꯊꯣꯏꯅꯨꯗꯨ ꯃꯅꯦꯝꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯁꯥꯎꯕꯗꯤ ꯁꯥꯎꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯃꯥ, ꯅꯃꯧ ꯉꯁꯥꯏꯅ ꯆꯥꯏꯊꯖꯔꯤ꯫ ꯆꯥꯏꯊꯔꯦ ꯍꯥꯏꯔꯕꯅꯤꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯨꯔꯣ, ꯅꯀꯨꯁꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯍꯣꯏ ꯃꯥ, ꯅꯃꯧꯁꯨ ꯆꯪꯕꯒ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯨꯔꯗꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯌꯦꯟꯁꯥꯡꯗꯨꯗꯤ ꯉꯔꯥꯡ ꯏꯃꯥꯅ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯂꯩꯔꯛꯄ ꯌꯣꯡꯆꯥꯛꯇꯣ ꯑꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯏꯔꯣꯟꯁꯤꯜꯂꯣ꯫ ꯍꯣꯏ ꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯗꯨ ꯆꯥꯛ ꯊꯣꯡꯗꯨꯅꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯃꯀꯨ ꯃꯅꯦꯝꯒꯤ ꯃꯃꯥꯡꯗ ꯑꯐꯕꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕꯤ ꯊꯣꯏꯅꯨꯗꯨ ꯆꯥꯛꯈꯨꯝꯗ ꯉꯥꯡꯗꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯤ꯫ ꯐꯖꯈ꯭ꯔꯕ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯅ ꯌꯣꯡꯆꯥꯛꯁꯦ ꯈꯦꯠꯂꯕꯗꯤ ꯈꯨꯠꯁꯤꯗꯤ ꯂꯣꯏꯅ ꯆꯨꯕ ꯁꯣꯏꯗ꯭ꯔꯤꯕ꯫ ꯀꯔꯤꯗꯕꯨ ꯆꯥꯅꯤꯡꯂꯤꯕꯅꯣ ꯈꯪꯗꯦꯕ꯫ ꯉꯁꯤꯅꯦ ꯑꯩꯅ ꯌꯣꯡꯆꯥꯛꯀ ꯂꯣꯏꯅ ꯄꯥꯏꯔꯒ ꯂꯪꯈꯤꯅꯤꯀꯣ꯫ ꯑꯗꯨꯝꯅ ꯊꯣꯏꯅꯨꯅ ꯉꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯣꯝꯄꯣꯛꯁꯨ ꯆꯥꯛꯈꯨꯝꯗ ꯐꯠ ꯆꯪꯂꯛꯏ꯫ ꯀꯔꯤꯅꯣ ꯅꯨꯄꯤ, ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯈꯤꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯑꯃꯨꯛ ꯅꯆꯦꯜꯒꯗꯣ ꯈꯣꯡꯗꯧꯅ ꯇꯨꯝꯊꯣꯛꯂꯒ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ? ꯅꯨꯄꯥ, ꯑꯩꯒꯤ ꯆꯤꯟꯁꯦ ꯇꯨꯝꯅꯤꯡꯗꯅ ꯇꯨꯝꯕ ꯅꯠꯇꯦ꯫ ꯅꯈꯣꯏꯒꯤ ꯅꯃꯥꯁꯤꯅ ꯑꯩꯕꯨ ꯌꯣꯡꯆꯥꯛ ꯏꯔꯣꯜꯂꯨ ꯍꯥꯏꯔꯛꯏꯕ, ꯑꯗꯨꯒꯤ ꯇꯨꯝꯂꯤꯕ, ꯈꯪꯂꯕ꯭ꯔꯥ? ꯀꯔꯤ ꯍꯥꯏꯕ ꯅꯨꯄꯤ? ꯍꯧꯖꯤꯛꯀꯤꯗꯨ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯍꯥꯏꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯇꯨ ꯃꯇꯤꯟꯒ ꯒꯨꯠ ꯂꯥꯎꯅ ꯌꯣꯠꯂꯤ꯫ ꯃꯄꯨꯔꯣꯏꯕ ꯇꯣꯝꯄꯣꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯅꯨ ꯃꯊꯟꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯏꯁ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯄꯟꯕꯁꯤꯗ ꯃꯇꯤꯟꯒ ꯌꯣꯠꯇꯅ ꯇꯧꯋꯤ ꯋꯥꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯗꯨ ꯃꯄꯨꯔꯣꯏꯕ ꯇꯣꯝꯄꯣꯛꯇ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ, ꯅꯪꯅ ꯆꯥꯅꯤꯡꯕ ꯌꯣꯡꯆꯥꯛꯁꯦ ꯑꯩ ꯍꯥꯎꯅ ꯏꯔꯣꯟꯕꯤꯒꯦ, ꯑꯗꯣ ꯌꯣꯡꯆꯥꯛꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯈꯦꯠꯄꯤꯔꯛꯎꯕ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯣꯡꯆꯥꯛ ꯈꯦꯠꯄꯤꯔꯛꯑꯣ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯝꯄꯣꯛꯇꯨ ꯏꯛꯑ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯀꯔꯤ ꯍꯥꯏꯕ ꯊꯣꯏꯅꯣ? ꯑꯩꯕꯨ ꯌꯣꯡꯆꯥꯛ ꯈꯦꯠꯂꯣ ꯍꯥꯏꯕ? ꯍꯣꯏ, ꯌꯣꯡꯆꯥꯛꯁꯦ
ꯑꯃꯨꯛꯇ ꯈꯦꯠꯄꯤꯔꯛꯑꯣ ꯍꯥꯏꯕ ꯌꯣꯡꯆꯥꯛꯁꯦ ꯑꯩꯅ ꯈꯦꯠꯂꯕꯗꯤ ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯈꯨꯠꯁꯦ ꯂꯣꯏꯅ ꯆꯨꯔꯅꯤ ꯍꯥꯏꯕ ꯅꯪꯒꯤ ꯐꯖꯈ꯭ꯔꯕ ꯈꯨꯠꯇꯣ ꯆꯨꯗꯧꯕ ꯑꯣꯏꯔꯕꯗꯤ ꯌꯣꯡꯆꯥꯛꯇꯣ ꯑꯩ ꯑꯗꯨꯝ ꯈꯦꯠꯂꯛꯂꯒꯦ ꯀꯗꯥꯏꯅꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯊꯣꯏꯅꯨꯗꯒꯤ ꯌꯣꯡꯆꯥꯛ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯇꯣꯝꯄꯣꯛꯅ ꯀꯟꯅ ꯈꯦꯠꯂꯤ ꯈꯦꯠꯄ ꯂꯣꯏꯔꯗꯨꯅ ꯊꯣꯏꯅꯨꯅ ꯐꯨꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯏꯅꯨꯗꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯅꯅꯕ ꯊꯤꯔꯝꯃꯤ ꯊꯤꯕ ꯂꯣꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯇꯣꯝꯄꯣꯛꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯉꯁꯤꯒꯤ ꯅꯃꯧ ꯅꯨꯄꯤꯒꯤ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯁꯦ ꯍꯥꯎꯇ꯭ꯔ ꯄꯥꯕ ꯏꯃꯥꯅ ꯂꯣꯟꯕꯗꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯣꯟꯕꯁꯤꯅ ꯍꯦꯟꯅ ꯍꯥꯎꯈ꯭ꯔꯦ ꯃꯃꯥ ꯄꯤꯁꯛꯅ ꯑꯦ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦꯁꯦ ꯃꯄꯥ ꯆꯥꯎꯔꯦꯜꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ ꯏꯆꯥꯒꯤꯁꯤꯕꯨ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯊꯥꯒꯠꯂꯤꯕ ꯍꯥꯏꯕꯗꯨꯔꯣ ꯑꯩꯒꯤ ꯅꯨꯄꯤ ꯊꯥꯒꯠꯄꯒꯤ ꯋꯥ ꯅꯠꯇꯦꯗ ꯄꯥꯕ ꯍꯥꯎꯕꯕꯨ ꯍꯥꯎꯋꯦ ꯍꯥꯏꯕꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯀꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯅꯦ ꯅꯨꯄꯤ ꯃꯆꯥꯒꯤ ꯅꯠꯇ꯭ꯔꯅꯦ ꯅꯨꯄꯤ ꯍꯥꯏꯕꯗꯨꯗ ꯆꯥꯎꯔꯦꯜ ꯆꯥꯛ ꯆꯥꯔꯤꯕꯗꯨ ꯍꯥꯔꯝꯃꯤ ꯃꯄꯥꯅ ꯆꯥꯛ ꯍꯥꯒꯠꯄ ꯑꯗꯨꯗ ꯇꯣꯝꯄꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯄꯥꯕꯁꯦ ꯅꯃꯧ ꯅꯨꯄꯤꯅ ꯂꯣꯟꯕ ꯏꯔꯣꯟꯕꯁꯦ ꯍꯥꯎꯃꯟꯗꯅ ꯆꯥꯛꯀ ꯍꯥꯒꯠꯂꯤꯁꯦ ꯎꯔꯦꯗꯅ ꯃꯃꯥ ꯄꯤꯁꯛꯅ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯅꯪꯕꯨ ꯆꯥꯛꯇꯨ ꯇꯨꯃꯤꯟꯅ ꯆꯥꯕ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯆꯥꯛ ꯆꯥꯕꯗ ꯋꯥ ꯑꯗꯨꯛ ꯌꯥꯝꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯇꯣꯝꯄꯣꯛꯇꯨ ꯋꯥ ꯑꯃꯨꯛ ꯉꯥꯡꯒꯦ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨꯅ ꯅꯨꯄꯥ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤꯗꯧꯅ ꯋꯥ ꯑꯗꯨꯛ ꯌꯥꯝ ꯉꯥꯡꯂꯤꯕꯗꯨꯕꯣ ꯆꯥꯛꯇꯨ ꯇꯨꯃꯤꯟꯅ ꯆꯥꯕ ꯀꯩꯗꯧꯒꯦ ꯇꯣꯝꯄꯣꯛꯇꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨꯅ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗꯅ ꯆꯥꯛꯇꯨ ꯇꯨꯃꯤꯟꯅ ꯆꯥꯈꯤ ꯃꯆꯥ ꯃꯃꯧꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯤꯁꯛ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯔꯦꯜ ꯑꯅꯤꯗꯨ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦ ꯌꯦꯡꯅꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯒꯨ ꯆꯥꯎꯔꯦꯜꯒ ꯃꯅꯦꯝ ꯁꯈꯤꯒ ꯍꯧꯒꯠꯈ꯭ꯔꯤ ꯃꯒꯨ ꯃꯅꯦꯝ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯊꯣꯏꯅꯨꯅ ꯃꯄꯨꯔꯣꯏꯕ ꯇꯣꯝꯄꯣꯛꯇ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯅꯪꯅ ꯏꯃꯥ ꯄꯥꯕꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯌꯣꯜꯂꯤꯕꯁꯦ ꯇꯣꯝꯄꯣꯛ ꯏꯄꯪ ꯄꯪꯈꯩ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯅꯨꯄꯤ ꯑꯩꯗꯤ ꯅꯪꯒꯤ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯁꯦ ꯍꯥꯎꯏ ꯍꯥꯏꯗꯨꯅ ꯄꯥꯕꯗ ꯍꯥꯏꯕ ꯈꯛꯇꯅꯤ ꯅꯪꯕꯨ ꯑꯩꯅ ꯀꯗꯥꯏꯗ ꯌꯣꯜꯂꯒꯦ ꯅꯨꯄꯥ ꯅꯪꯅ ꯑꯗꯨꯝ ꯀꯣꯛ ꯌꯥꯎꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯪ ꯑꯗꯨꯝꯅ ꯃꯇꯨꯡꯒ ꯇꯧꯔꯗꯤ ꯑꯩ ꯏꯄꯥꯝꯗ ꯑꯃꯨꯛ ꯍꯟꯈꯤꯖꯅꯤꯀꯣ ꯊꯣꯏꯅꯣ ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏꯒꯦꯕ ꯅꯪꯒꯤ ꯏꯄꯥꯝꯗ ꯆꯠꯀꯦ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯀꯅꯣꯕ ꯐꯩ ꯃꯇꯨꯡꯗ ꯍꯦꯛ ꯉꯁꯤꯒꯤ ꯑꯁꯨꯝꯅ ꯇꯧꯔꯛꯂꯕ ꯑꯩꯗꯤ ꯏꯄꯥꯝꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ ꯈꯪꯉꯨ ꯊꯣꯏꯅꯣ ꯑꯩ ꯃꯇꯨꯡꯗ ꯇꯧꯔꯔꯣꯏꯕ ꯁꯤ ꯁꯥꯎꯔꯅꯨ ꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯄꯣꯛꯁꯨ ꯍꯧꯒꯠꯈ꯭ꯔꯤ ꯊꯣꯏꯅꯨꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯁꯨꯛ ꯄꯪꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯤ ꯅꯨꯄꯥꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯄꯥꯕꯒ ꯏꯃꯥꯒꯅ ꯃꯨꯟꯅ ꯌꯦꯡꯅꯈꯤꯕꯗꯣ ꯑꯁ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯃꯁꯤꯒꯤ ꯑꯄꯪꯖꯥꯎ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦꯕ ꯊꯣꯏꯅꯨꯗꯨ ꯃꯌꯥꯝꯅ ꯆꯥꯔꯝꯕꯒꯤ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯅꯨꯗꯨ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯄꯥꯝꯗ ꯃꯊꯟꯇ ꯂꯥꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯃꯃꯥ ꯆꯥꯎꯕꯤꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯏꯁ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯃꯆꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯊꯗꯨꯅ ꯂꯥꯛꯂꯤ ꯋꯥꯅꯤ ꯊꯣꯏꯅꯨꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯗꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯀꯔꯤꯅꯣ ꯏꯃꯥ ꯅꯆꯥꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯕꯣ ꯍꯥꯏ ꯑꯉꯥꯎꯕꯤꯌꯦ ꯏꯆꯥꯕꯨꯗꯤ ꯀꯔꯤꯒꯤ ꯃꯁꯛ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯣ ꯏꯆꯥꯅ ꯃꯆꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯊꯗꯨꯅ ꯂꯥꯛꯄꯗꯨꯗ ꯐꯖꯃꯟꯈ꯭ꯔꯗꯅ ꯌꯦꯡꯂꯝꯂꯤꯕꯅꯤꯅꯦ ꯀꯔꯤꯅꯣ ꯏꯃꯥ ꯏꯄꯥꯝꯗ ꯅꯣꯡꯃ ꯐꯥꯗꯣꯛ ꯂꯥꯛꯄꯅꯤ ꯃꯤꯒꯤ ꯃꯃꯥꯡꯗꯒ ꯇꯆꯨꯞ ꯂꯥꯛꯄ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅꯦ ꯆꯥꯎꯕꯤ ꯑꯩꯒꯤ ꯏꯆꯥꯅꯦ ꯍꯥꯏꯕꯗ ꯀꯩꯔꯣ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯌꯦꯡ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯅꯆꯥꯅ ꯃꯆꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯊꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯏꯌꯥ ꯅꯨꯄꯥ ꯇꯣꯝꯄꯣꯛꯀ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ ꯏꯃꯥ ꯁꯨꯃꯥꯏꯅ ꯏꯄꯥꯝꯗꯒ ꯂꯥꯛꯄꯗ ꯅꯌꯥ ꯅꯨꯄꯥꯗꯣ ꯄꯨꯔꯒ ꯂꯥꯛꯄꯒ ꯌꯥꯄꯣꯟꯇꯦꯗ ꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏ ꯃꯥꯒꯤ ꯍꯧꯅꯕꯤ ꯍꯥꯏꯕ ꯀꯔꯤꯅꯣꯅꯦ ꯏꯌꯥ ꯅꯨꯄꯥꯗꯨꯕꯨ ꯁꯥꯔꯩꯒ ꯍꯧꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯁꯥꯔꯩ ꯍꯧꯕ ꯅꯠꯇꯦꯕ ꯏꯃꯥ ꯍꯣ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃꯠꯇꯅ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯄꯒ ꯌꯥꯕ ꯆꯠꯅꯗꯦ ꯑꯩꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯈꯠꯅꯈꯤꯗꯧꯔꯤꯕꯅꯤ ꯏꯀꯥꯏꯕ ꯌꯥꯝꯅ ꯌꯥꯎꯈ꯭ꯔꯕ ꯖꯥꯠꯅꯤꯗ ꯏꯃꯥ ꯏꯍꯦ ꯑꯗꯨ ꯑꯣꯏꯔꯦꯀꯣ ꯏꯃꯥꯗꯤ ꯏꯌꯥ ꯅꯨꯄꯥꯗꯣ ꯂꯩꯅꯥꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯨꯔꯦꯗꯅ ꯊꯣꯏꯅꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯑꯗꯣ ꯏꯃꯥ ꯄꯥꯕꯗꯤ ꯎꯗꯦ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯅꯪꯒꯤ ꯄꯥꯕꯗꯣ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯊꯦꯡꯂꯛꯀꯗꯕ ꯃꯥꯜꯂꯤꯁꯨ ꯍꯥꯏꯔꯝꯕꯅꯤ ꯄꯥꯕꯗꯨꯒ ꯊꯦꯡꯅꯖꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯕꯅꯤ ꯉꯥꯏꯈꯣ ꯏꯆꯥꯕꯨ ꯊꯥꯏꯅꯒꯤ ꯂꯩꯁꯥꯔꯤꯉꯩꯒꯤ ꯑꯗꯨꯝ ꯍꯥꯏꯅ ꯏꯔꯨ ꯂꯨꯖꯗꯅ ꯆꯥꯛ ꯊꯣꯡꯕꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯤꯕ꯭ꯔꯣ ꯏꯃꯥ ꯃꯔꯛꯇ ꯑꯗꯨꯝ ꯇꯧꯔꯤꯗ ꯏꯪꯈ꯭ꯔꯀꯥꯟꯗꯨꯗ ꯀꯅꯥꯅ ꯑꯏꯪꯕ ꯏꯁꯤꯡꯗꯨꯅ ꯂꯨꯖꯕ ꯉꯝꯗꯣꯏꯅꯣ ꯍꯥꯏ ꯃꯗꯨ ꯃꯌꯥꯝꯗꯣ ꯉꯝꯂꯅꯤ ꯍꯥꯏꯗꯨꯅ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯂꯩꯁꯥꯔꯤꯉꯩꯗ ꯇꯧꯕꯅ ꯇꯧꯕꯅꯤ ꯍꯧꯖꯤꯛ ꯃꯧ ꯑꯣꯏꯔꯕ ꯀꯥꯟꯅꯗꯨꯗ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯃꯤ ꯃꯧ ꯑꯣꯏꯔꯕꯗꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ
ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯗꯨꯅ ꯆꯥꯛ ꯊꯣꯡꯂꯒ ꯅꯀꯨꯅꯅꯦ ꯅꯄꯨꯔꯣꯏꯕꯗ ꯑꯁꯦꯡꯕ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯄꯤꯖꯒꯗꯕꯅꯤ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯅꯅꯦꯝꯅ ꯈꯪꯂꯛꯂꯒ ꯑꯩꯈꯣꯏꯅ ꯀꯔꯤꯃꯠꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ ꯃꯥꯟꯈꯤꯅꯤꯀꯣ ꯅꯀꯨꯅꯅꯦꯝꯒꯤ ꯃꯕꯨꯛ ꯅꯥꯒꯗꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯋꯥꯈꯜ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯕꯦꯝꯃ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯏꯕ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯤ ꯅꯨꯃꯤꯠ ꯈꯔ ꯂꯩꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯊꯣꯏꯅꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯂꯤ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯗꯨꯅ ꯑꯃꯨꯛ ꯇꯨꯝꯅꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯅꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯗꯤ ꯉꯟꯅ ꯍꯧꯒꯠꯂꯝꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯇꯨꯝꯕ ꯍꯧꯒꯠꯂꯝꯗꯦ ꯅꯨꯃꯤꯠꯅ ꯋꯥꯇꯣꯜ ꯌꯧꯔꯛꯂꯕ ꯑꯗꯨ ꯐꯥꯎꯕ ꯊꯣꯏꯅꯨ ꯍꯧꯒꯠꯂꯛꯂꯝꯗꯦ ꯃꯅꯦꯝꯅ ꯍꯩꯃꯧ ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦꯅꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦꯅꯦ ꯅꯪꯕꯨ ꯇꯥꯔꯕ꯭ꯔꯣ ꯊꯣꯏꯅꯨ ꯃꯅꯦꯝꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯂꯒ ꯍꯧꯒꯠꯂꯛꯂꯤ ꯊꯣꯏꯅꯨꯅ ꯃꯅꯦꯝꯗ ꯏꯃꯥ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯏꯃꯥꯅ ꯈꯔ ꯊꯣꯡꯕꯤꯔꯣ ꯑꯩ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯐꯔꯦ ꯏꯃꯧꯅ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯕꯅꯤꯅ ꯆꯥꯛꯇꯣ ꯏꯃꯥꯅ ꯊꯣꯡꯕꯤꯔꯒꯦ ꯅꯨꯃꯤꯠ ꯑꯁꯤꯃ ꯊꯣꯏꯅꯨꯗꯨ ꯃꯁꯥ ꯅꯥꯁꯤꯟꯅꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯀꯔꯤꯃꯠꯇ ꯌꯥꯎꯔꯝꯗꯦ ꯊꯕꯛ ꯄꯨꯝꯕ ꯃꯅꯦꯝ ꯄꯤꯁꯛꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯊꯣꯏꯅꯨ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯀꯨ ꯃꯅꯦꯝ ꯑꯅꯤꯗꯁꯨ ꯊꯛꯁꯤ ꯈꯥꯁꯤ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯎꯠꯂꯛꯇ꯭ꯔꯦ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛꯁꯨ ꯑꯗꯨꯃꯛ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯃꯧꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯅꯦꯝ ꯃꯀꯨ ꯑꯅꯤꯅꯁꯨ ꯃꯃꯧꯕꯨ ꯅꯨꯡꯁꯤꯗꯕꯗ ꯂꯣꯏꯔꯕꯅꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯁꯨ ꯃꯃꯧ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯂꯩꯗꯨꯅ ꯊꯝꯈ꯭ꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯤꯁꯛꯇꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯉꯥꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯧꯁꯨ ꯅꯤꯡꯗꯕꯤ ꯀꯇꯟ ꯆꯨꯕꯤ ꯑꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯂꯧꯔꯨꯔꯤꯕꯅꯣ ꯍꯥꯏꯕ ꯂꯥꯛꯄ ꯉꯜꯂꯤꯉꯩꯗꯗꯤ ꯐꯅ ꯐꯕ꯭ꯔꯥ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯁꯨꯝ ꯀꯨꯏꯁꯤꯜꯂꯛꯂꯒ ꯐꯠꯇꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯋꯥꯅꯤꯌꯦ ꯃꯃꯥꯅ ꯑꯗꯨꯝꯅ ꯉꯥꯡꯂꯤꯕꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯇꯣꯝꯄꯣꯛꯅ ꯇꯥꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯂꯤ ꯊꯣꯏꯅꯣ ꯅꯪꯕꯨ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯁꯤꯕꯨ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯕ ꯉꯝꯂꯤꯕ꯭ꯔꯣ ꯅꯨꯄꯥ ꯅꯃꯥꯁꯤꯅ ꯉꯥꯡꯂꯤꯕꯁꯦ ꯅꯪ ꯇꯥꯕ ꯉꯝꯗ꯭ꯔꯗꯤ ꯍꯧꯒꯠꯂꯒ ꯆꯥꯛꯀꯗ ꯊꯣꯡꯂꯨꯔꯗꯅ ꯑꯩ ꯇꯨꯝꯁꯤꯠꯀ ꯐꯥꯗ꯭ꯔꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯛꯀꯅꯨ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯗꯨ ꯇꯨꯝꯂꯤ ꯇꯣꯝꯄꯣꯛꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯉꯥꯡꯁꯛꯄ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯑꯁꯤꯕ ꯃꯤ ꯑꯃꯒꯨꯝ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯅꯦꯝ ꯄꯤꯁꯛꯅ ꯉꯥꯡꯕꯗꯨ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯤ ꯊꯣꯏꯅꯨꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯃꯥꯁꯨꯅꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯀꯅꯥꯅꯕꯨ ꯉꯝꯗꯣꯏꯅꯣ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯉꯥꯡꯕꯒ ꯁꯛꯄꯒ ꯇꯨꯝꯐꯝ ꯀꯥ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯕ ꯃꯅꯦꯝ ꯄꯤꯁꯛꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯧꯁꯨ ꯅꯤꯡꯗꯕꯤ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯅꯪꯒꯤ ꯁꯥꯖꯠ ꯑꯗꯨꯅ ꯉꯥꯡꯂꯤꯕꯅꯤꯅꯦ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯇꯧꯕ꯭ꯔꯣ ꯅꯪꯕꯣ ꯍꯧꯗꯣꯛꯅꯗ꯭ꯔꯤ ꯐꯥꯎꯕ ꯍꯧꯒꯠꯇꯤꯅꯦ ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯉꯥꯡꯕ ꯇꯥꯕꯅꯤ ꯍꯣꯏ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯩ ꯈꯛꯇꯔꯣ ꯑꯩꯁꯨ ꯏꯃꯨꯡ ꯑꯁꯤꯒꯤ ꯊꯕꯛꯇꯣ ꯏꯊꯟꯇꯅ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯏꯃꯥꯁꯨꯅꯦ ꯉꯥꯡꯗꯨꯅ ꯂꯩꯒꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯅꯨꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯏ ꯑꯗꯨꯗ ꯃꯅꯦꯝ ꯄꯤꯁꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯉꯥꯏꯈꯣ ꯋꯥ ꯉꯥꯡꯅꯈꯤꯁꯤ ꯂꯥꯎꯅꯦ ꯍꯣ ꯑꯩ ꯏꯃꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥ ꯉꯥꯡꯅꯕ ꯌꯥꯝꯅ ꯇꯜꯂꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯅꯨꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯋꯥꯏ ꯆꯥꯛꯂꯕ ꯄꯤꯁꯛꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯄꯥꯒ ꯑꯩꯒꯗ ꯑꯁꯨꯛ ꯑꯁꯤꯇꯅ ꯉꯥꯡꯂꯤꯕꯁꯦ ꯃꯇꯨ ꯑꯁꯤꯒꯤꯕꯅꯤꯅ ꯋꯥꯍꯩ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯉꯥꯡꯗꯦꯗꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯝꯗ ꯇꯛꯁꯤ ꯁꯣꯟꯖꯔꯤ ꯊꯣꯏꯅꯨꯁꯨ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯑꯗꯨ ꯇꯧꯈ꯭ꯔꯤ ꯆꯥꯎꯔꯦꯜꯒꯤ ꯏꯃꯨꯡ ꯑꯁꯤ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯎꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯅꯦꯝ ꯊꯣꯏꯅꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯍꯥꯏꯒꯠꯂꯤꯕ ꯃꯉꯛ ꯑꯗꯨ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯊꯨꯗꯦꯛꯂꯒꯦ ꯈꯟꯗꯨꯅ ꯁꯤꯡꯂꯒ ꯂꯩꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯄꯣꯛꯇꯨ ꯌꯨꯝꯒꯤ ꯃꯤ ꯀꯅꯥꯁꯨ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯊꯤꯜꯂꯣꯡ ꯑꯗꯨꯕꯨ ꯋꯥꯏ ꯀꯟꯅ ꯁꯤꯠꯂꯤ ꯇꯣꯝꯄꯣꯛꯇꯨ ꯋꯥꯏ ꯁꯤꯠꯅ ꯑꯁꯨꯝꯅ ꯃꯊꯟꯇ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ ꯆꯠꯂꯅꯤ ꯑꯩ ꯐꯥꯎꯕ ꯄꯥꯛꯈ꯭ꯔꯕ ꯁꯨꯃꯥꯡ ꯑꯁꯤ ꯐꯥꯎꯕ ꯋꯥꯏ ꯁꯤꯠꯄ ꯂꯣꯏ ꯅꯠꯇꯦ ꯊꯣꯏꯅꯨꯗꯨꯕꯨ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯕ ꯖꯥꯠꯂꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯇꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨꯗꯨ ꯅꯥꯈꯣꯛꯂꯒ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯧꯔꯤꯕꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯉꯁꯥꯏꯅ ꯇꯨꯝꯕ ꯍꯧꯒꯠꯂꯣ ꯍꯥꯏꯔꯝꯂꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇꯕ ꯃꯈꯩ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤꯕ ꯇꯨꯝꯂꯤꯕꯅꯤꯅ ꯇꯧꯔꯤꯁꯤꯁꯨ ꯏꯔꯣꯏꯅ ꯂꯩꯈꯣꯛ ꯃꯔꯛꯇ ꯂꯩꯌꯣꯟꯕꯗꯨ ꯃꯉꯥꯏꯔꯦ ꯇꯧꯔꯤꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯇꯨ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥ ꯃꯄꯥ ꯍꯣꯏꯅ ꯇꯥꯈꯤꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯈꯔ ꯇꯞꯂꯞꯅ ꯊꯣꯏꯅꯨꯕꯨ ꯍꯧꯗꯣꯛꯂꯤ ꯍꯥꯏ ꯊꯣꯏꯅꯨ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ
khara tumlabadi yai hogalo iruja mai chadulaga lai du kase khara mukta katluru Thoinu magi nupa tompokna haudoklibadu taraduna mamit pangbay pangdabay tawduna asumna kumlai. Karino nupa nangna ibo ingraba ayu anganbasida haudoraglibasibo aine haugatpaga ngamkiroi tumsir ka phadre penaba tumkhige Asi haiduna Thoinudu phaijap chingkhalaga amuk tumthaki. Hainupi imaga bajiga haugalaklavadi hojik phawbo haugatriba karigino haiduna amuk ngang bhauраklini haugalo haibani nangbo Thoinu saungna asumna kumlai. Nupa asuk ingraba ayu anganbasida aina haugalaga thabak tawrabadi isana roidro aina isaga ngamdaduna phamungda taraga leibadoro nupa nangna pamlibase hoine atusu sumini ingraba ayu kasida ngata haugalaga irugaluze thoklaga thabak tawba haibado amuk narakadawribanine Adunani nupa aina hojik phawbo haugatana tumduna adum leiribase isa narakani khanbagini. Adu nupa nangbu aina naraga leibadu nungaigadro karino du nupi nangna naraga aina kamai nungaigadoino nupi nangse nahanbaga yaba natene Sidani aina ta thambauda leitaba makai nupa nangonda oina leirisi aina haibi ingani aigi mateng pangbigani khanbagini. Nupi nangi thambau haiba uchi ngawbu manbado magi mamingga palakanuda magi mamingse aigi kwaya saubi Hoise yariba matungdaga amuk hana magi mamingdo pallaroigeba. Adu nupa ima hoi haugalakringai sida lai dukto khara thandukpiruro horen ima hoi haugalaklaga aina thanba manaba adu oiredi imana ingonda ngangbadusu nganglarui ai ngakta tumkhigeba. Thoinuna lai duk thalo hairakpaduda tompoktu mamitka lauthoklaga asumna hairei. Ha aibu lai duk thalo haiba nupi Oh aisina hanba pamlaba natro phare phare ai haugalage asi haiduna Thoinudu haugatke haiduna tawsini. Thoinuna adumna sauraga haugalake tawbaduda tompokna asumna hairei. Haugatlanu nupi nang adum tumjaro nang amuk naradi ai nungairoi lai dukto ai adum thalurage nang tumjaro Adunidana nupi luna khanjaba nupa haibado aigi nupa khaktani aigi awaba khangbiba adudi nupa lai dukto sat thandokpiruro ngayak leiradi ima hoi saugalaklani. Hoi hoi nupi ai lai duk thaluki nang adum tumlamuko Hoi tumlamge. Tompoktu iru chanaba makhoigi yumgi maningda leiba pukhri duda laklammi aduga pukhri ki ising aduda makhona haifet luplaga yengi adumna pukhri ki ising aduda makhona lupa duda tompoktu ingbana khangpri khangi. Is khangi asuk ingraba ising asinaniko aine irujadoise as ingti othokni ingreda Asi haiduna tompoktu irujaba haubi ngaihak leiraga tompok irujaba loiraduna phi hongli phi hongna hongna asumna swaijari sinanidana aigi nupina ayuk ngana haugatpada masa hek naribase ngasi nongmakhak lujaba ai phawba isase nage tawi wani. Tompok phi hongba loiraduna imungda changlei aduga laiduk thandok lorage haiduna mapana thoki tawi. Tompok chap lepnaga asumna haijai. Hais aigi si karino ma isoi ne laiduk thanba haibasi nupigi mathau nupagi mathau nate aduna nupana thanba tarabadi nupigi dumaina nupigi phizolado selaga thanga dawriba jalane aibo Thoinuda mukta hangkisirade hoida hekta hanglaga loire. Asi hairaga tompoktu magi nupina tumlibadugi manakta sangsilaga tapna kawi. Thoinu nangbu tabro aisi nangonda hangdaba yadaba wama leirine. Thoinu saungna asumna kumlai. Karino nupa aina hekta tumjaba asida hanjin kauraklibadu nupi nangbu amukta saukhinomi aise nangonda wama hangge haiduna amuk jaglaklibani. Kari wano sathang ayam tumningliba jani. Nupi laiduk thanba asibu nupina thangadaba natro nupanabu laiduk thanba yabro Nupanabu thalabasu iya nupana laiduk thanba yadi kanana haige adum thalo adu nupi aina laiduk thalabadi nangna lai khurumba matamda phina ko kuplaga khurumbadu maina aisu kuplaga khurumdoira haiba. Magi nupagi sum kotha hangbaduda Thoinudu sauningbana loiri. Thoinu sauna asumna hairi. Nupa aina lai khurumbada setpa phizoldo adu setlaga nangsu khurumgadaba yare ko hadamukte iba hautoraklani ko nupa si hairamlaga Thoinudu amuk tumki. Hoi haudoklaroi tumjaro Asi haiduna tompoksu magi nupina laiduk thanabada setpa phizoldu setlaga duk thaumai paiduna sumangda thoglai. Tompoktu maninglomda mama mapa thoglakpra haina phat yengi aduga machildasu asumna haijari. Aina laiduk thanba loidriba phawbadangdi
ꯄꯥꯕꯒ ꯏꯃꯥꯒꯁꯦ ꯍꯧꯒꯠꯄꯤꯔꯛꯇ꯭ꯔꯗꯤ ꯐꯈ꯭ꯔꯅꯤꯗ ꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯇꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯗꯨꯛ ꯊꯥꯎꯃꯩ ꯑꯗꯨꯕꯨ ꯃꯩ ꯆꯨꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯏ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥ ꯄꯤꯁꯛꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯄꯤꯁꯛ ꯃꯥꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯁꯨꯃꯥꯡꯗ ꯂꯥꯏꯗꯨꯛ ꯀꯠꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯑꯗꯨ ꯎꯕꯗ ꯄꯤꯁꯛ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯍꯥꯏ ꯀꯔꯤꯅꯣꯅꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯊꯣꯏꯅꯨꯁꯤ ꯑꯩꯅ ꯎꯔꯥꯎ ꯊꯔꯥꯎꯗ꯭ꯔꯤꯉꯩꯗꯒ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯂꯥꯏꯗꯨꯛꯀ ꯊꯥꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯕꯣ ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯅꯨꯃꯤꯠꯅꯣꯅꯦ ꯑꯩꯒꯤ ꯏꯃꯧꯅ ꯉꯟꯇꯥꯒ ꯍꯧꯒꯠꯂꯛꯂꯤꯕ ꯑꯁꯤꯕꯣ ꯄꯤꯁꯛꯇꯤ ꯁꯨꯃꯥꯡꯗ ꯃꯆꯥꯅꯨꯄꯥꯅ ꯂꯥꯏꯗꯨꯛ ꯊꯥꯟꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯂꯒ ꯂꯩꯔꯤꯕꯗꯨ ꯃꯃꯧ ꯅꯨꯄꯤ ꯊꯣꯏꯅꯨꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯏꯉꯛꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯄꯤꯁꯛ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯊꯟꯇ ꯍꯥꯏꯖꯩ ꯉꯍꯥꯟ ꯃꯈꯩ ꯁꯥꯎꯅꯤꯡꯂꯝꯂꯕꯁꯨ ꯉꯁꯤꯒꯤ ꯑꯁꯨꯃꯥꯏꯅ ꯃꯁꯥꯅ ꯈꯪꯅ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯂꯥꯏꯗꯨꯛ ꯊꯥꯟꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯑꯩꯅ ꯀꯔꯤꯒꯤ ꯎꯔꯥꯎ ꯊꯔꯥꯎꯒꯗꯧꯔꯤꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯄꯤꯁꯛꯇꯨ ꯃꯣꯃꯣꯅꯣꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯇꯣꯝꯄꯣꯛꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯩꯊꯣꯔꯛꯄꯗ ꯃꯃꯥ ꯄꯤꯁꯛꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯤ ꯇꯣꯝꯄꯣꯛ ꯃꯃꯥꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯏꯁ ꯏꯃꯥꯁꯤꯃꯨꯛ ꯂꯩꯔꯝꯂꯦꯅꯦ ꯇꯧꯔꯤꯁꯤ ꯉꯁꯤꯗꯤ ꯆꯣꯞꯄꯨ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯂꯥꯛꯂꯕ ꯃꯥꯜꯂꯦꯅꯦ ꯄꯤꯁꯛꯇꯤ ꯉꯁꯥꯏ ꯃꯈꯩ ꯃꯥꯅ ꯃꯃꯧ ꯅꯨꯄꯤ ꯊꯣꯏꯅꯨꯅꯤ ꯈꯜꯂꯨꯔꯤꯕ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯃꯤꯠ ꯃꯅꯥꯗꯨ ꯆꯐꯨꯃꯨꯛ ꯂꯥꯎꯕ ꯃꯈꯩ ꯃꯆꯥꯅꯨꯄꯥꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯇꯣꯝꯄꯣꯛ ꯀꯔꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯐꯅꯦꯛꯀ ꯁꯦꯠꯆꯤꯜꯂꯒ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯂꯩꯔꯝꯂꯤꯕ ꯑꯁꯤꯕꯣ ꯍꯥ ꯑꯗꯨꯕꯨ ꯀꯅꯥꯅ ꯇꯧꯅꯒꯦ ꯍꯥꯏꯋꯥꯅꯤ ꯃꯍꯥꯁꯤ ꯀꯩꯆꯟ ꯅꯪꯕꯨ ꯁꯦꯠꯂꯤꯕ ꯐꯅꯦꯛꯇꯣ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛꯎꯅꯦ ꯅꯪꯕꯣ ꯇꯣꯝꯄꯣꯛꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯏꯃꯥ ꯅꯪꯅ ꯗꯨꯀꯥꯟ ꯉꯥꯡꯂꯤꯕꯗꯨꯕꯣ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯅ ꯇꯥꯈ꯭ꯔꯒ ꯅꯆꯥꯕꯨ ꯅꯣꯛꯅꯈꯤꯔꯣꯏꯗ꯭ꯔꯣ ꯄꯤꯁꯛ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯇꯥꯅꯕ ꯀꯧꯔꯛꯏ ꯍꯣ ꯃꯄꯥ ꯃꯄꯥꯟꯗ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯑꯃ ꯂꯩꯔꯦ ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯆꯥꯎꯔꯦꯜꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯉꯥꯛꯆꯩ ꯄꯥꯏꯗꯨꯅ ꯌꯥꯝ ꯐꯤꯡꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯃꯥ ꯅꯪꯉꯣꯟꯗ ꯆꯤꯛꯀꯦ ꯇꯧꯔꯝꯕ ꯂꯤꯟꯗꯣ ꯀꯌꯥꯝ ꯆꯥꯎꯒꯦꯅꯦ ꯅꯈꯣꯡꯗꯒ ꯆꯤꯛꯂꯝꯂꯕ꯭ꯔꯣ ꯂꯤꯟꯗꯣ ꯀꯗꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯄꯤꯁꯛꯅ ꯁꯥꯎꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯃꯄꯥ ꯀꯗꯥꯏꯗꯒꯤ ꯂꯤꯟꯅꯣ ꯍꯥꯏ ꯃꯃꯥ ꯅꯪꯅ ꯍꯧꯖꯤꯛꯇ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯑꯃ ꯂꯩꯔꯦ ꯈꯔ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤꯕꯗꯥꯏꯅꯦ ꯑꯩꯅ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯍꯥꯏꯕꯗꯤ ꯂꯤꯟ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯇꯨ ꯁꯨꯃꯥꯡ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯃꯁꯤꯅꯦ ꯁꯨꯃꯥꯡꯗ ꯀꯔꯤ ꯂꯩꯔꯒꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯜꯗꯨ ꯁꯨꯃꯥꯡꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯏ ꯃꯄꯥꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯇꯣꯝꯄꯣꯛꯁꯨ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯈꯤ ꯆꯥꯎꯔꯦꯜꯅ ꯃꯥꯒꯤ ꯅꯨꯄꯤ ꯄꯤꯁꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯃꯥ ꯑꯁꯤꯗꯤ ꯅꯃꯧ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯃꯥ ꯅꯪꯅ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯃꯈꯣꯏ ꯃꯄꯥ ꯁꯨꯃꯥꯡꯗ ꯃꯀꯣꯛꯒ ꯈꯨꯝꯂꯒ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯩꯔꯤꯕꯁꯤ ꯅꯃꯧ ꯅꯨꯄꯤ ꯅꯠꯇꯦ ꯍꯣ ꯅꯆꯥꯅꯨꯄꯥ ꯑꯃꯠꯇ ꯌꯥꯎꯖꯕ ꯇꯣꯝꯄꯣꯛꯅꯦ ꯇꯣꯝꯄꯣꯛ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯅꯦ ꯍꯥꯏꯕ ꯃꯃꯥ ꯍꯣ ꯃꯥꯅꯦ ꯑꯁꯤ ꯅꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯅꯦ ꯆꯥꯎꯔꯦꯜꯗꯨ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯕ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯗ ꯀꯧꯔꯛꯏ ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ ꯃꯄꯥꯅ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯇꯣꯝꯄꯣꯛꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ ꯕꯥꯕꯥ ꯀꯔꯤ ꯍꯥꯏꯒꯦ ꯃꯥꯅꯤꯅꯦ ꯃꯃꯥ ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯅꯤꯅꯦ ꯃꯥꯅꯦ ꯕꯥꯕꯥ ꯅꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯅꯤ ꯁꯤ ꯍꯥꯏꯔꯒ ꯃꯀꯣꯛꯇ ꯀꯨꯞꯂꯝꯕ ꯐꯤꯗꯨ ꯂꯧꯊꯣꯛꯂꯒ ꯌꯨꯝꯂꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯏ ꯃꯆꯥꯅꯨꯄꯥꯒꯤ ꯃꯁꯛ ꯍꯦꯛ ꯎꯕꯒ ꯆꯥꯎꯔꯦꯜꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯣꯉꯥꯛꯆꯩ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯇ ꯀꯟꯊꯕ ꯍꯧꯔꯛꯏ ꯇꯣꯝꯄꯣꯛꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯈꯥꯡꯂꯤ ꯇꯣꯝꯄꯣꯛꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯄꯥꯕꯁꯦ ꯑꯃꯨꯛꯇ ꯈꯥꯝꯃꯨ ꯍꯥꯏꯕ ꯅꯆꯥꯁꯦ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯤꯅꯤ ꯏꯃꯥ ꯅꯪꯕꯣ ꯃꯆꯥꯅꯨꯄꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯄꯤꯁꯛꯇꯨ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯣ ꯃꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯥ ꯑꯄꯪꯖꯥꯎꯗꯣ ꯊꯣꯉꯥꯛꯆꯩ ꯑꯗꯨꯅ ꯇꯥꯟꯅꯗꯅ ꯀꯟꯊꯧ ꯍꯣꯏ ꯅꯨꯄꯤꯅ ꯉꯝꯕꯧ ꯇꯪꯈꯥꯏꯁꯤꯕꯧ ꯆꯦꯟꯒꯅꯨ ꯂꯥꯎꯅꯦ ꯅꯀꯣꯛꯇꯣ ꯃꯁꯨꯡ ꯇꯔꯦꯠ ꯊꯣꯛꯄ ꯃꯈꯩ ꯊꯨꯒꯥꯏꯒꯦ ꯂꯥꯎꯅꯦ ꯄꯥꯎ ꯅꯆꯥꯒꯤ ꯀꯣꯛꯁꯦ ꯃꯁꯨꯡ ꯇꯔꯦꯠ ꯊꯣꯛꯅ ꯊꯨꯒꯥꯏꯔꯗꯤ ꯅꯆꯥꯗꯤ ꯁꯤꯔꯣꯏꯗ꯭ꯔꯣ ꯍꯩ ꯑꯄꯪꯖꯥꯎ ꯁꯤꯅꯕꯅꯤꯅꯦ ꯅꯀꯣꯛꯇꯣ ꯊꯨꯒꯥꯏꯒꯦ ꯍꯥꯏꯔꯤꯕꯁꯦ ꯃꯄꯥ ꯆꯥꯎꯔꯦꯜꯅ ꯊꯣꯉꯥꯛꯆꯩꯅ ꯀꯜꯂꯛꯂꯤꯕ ꯑꯗꯨꯕꯨ ꯄꯥꯟꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯁꯨ ꯃꯥꯅ ꯁꯦꯠꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯈꯜꯂꯤ ꯃꯆꯥꯅ ꯐꯅꯦꯛꯅ ꯈꯟꯕ ꯑꯗꯨꯗ ꯃꯃꯥ ꯄꯤꯁꯛꯅ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯍꯦ ꯃꯁꯤꯕꯨ ꯀꯌꯥꯗꯅꯣꯅꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯇꯣꯝꯄꯣꯛ ꯀꯔꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯑꯗꯨꯅ ꯅꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯜꯂꯒ ꯂꯩꯔꯤꯕꯗꯨꯕꯣ ꯂꯧꯊꯣꯛꯎꯅꯦꯍꯦ ꯇꯣꯝꯄꯣꯛ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯈꯩ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ
ꯄꯥꯕ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨꯀꯣ ꯍꯦꯛ ꯆꯪꯁꯤꯜꯂꯛꯑꯕ ꯅꯃꯧ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯑꯁꯤꯅ ꯄꯥꯕꯗ ꯍꯦꯛꯇ ꯀꯨꯞꯀꯗꯧꯔꯤꯕꯅꯤ ꯍꯥꯏ ꯇꯪꯈꯥꯏꯁꯤꯕꯧ ꯐꯅꯦꯛꯇꯣ ꯑꯃꯨꯛꯇ ꯊꯝꯃꯨ ꯋꯥꯅꯤ ꯅꯪꯕꯣ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯂꯥꯜꯂꯅꯤꯁꯦ ꯃꯄꯥꯟꯗ ꯂꯥꯡꯅꯕ ꯑꯗꯨꯗ ꯊꯣꯏꯅꯨꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯀꯨꯒ ꯃꯄꯨꯔꯣꯏꯕ ꯑꯅꯤꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯅꯨ ꯃꯃꯤꯠ ꯃꯅꯥ ꯈꯪꯁꯤꯡ ꯊꯣꯏꯅꯨꯅ ꯃꯅꯦꯝ ꯄꯤꯁꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯏꯃꯥ ꯄꯥꯕꯅ ꯅꯆꯥꯅꯨꯄꯥꯁꯦ ꯍꯨꯏ ꯍꯥꯠꯄꯗꯧꯅ ꯍꯥꯠꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯃꯥꯅ ꯄꯥꯕꯁꯤ ꯈꯥꯝꯗꯕ ꯃꯈꯩ ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯂꯒ ꯀꯨꯝꯍꯩ ꯌꯦꯡꯕꯤꯔꯝꯂꯤꯕ ꯑꯁꯤꯕꯣ ꯏꯃꯧꯒꯤ ꯈꯣꯟꯖꯦꯜꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯈꯣꯏꯊꯣꯝꯅꯈ꯭ꯔꯦꯗ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯌꯥꯍꯧꯕ ꯃꯇꯝꯂ ꯍꯥꯏꯕ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯂꯥꯏꯗꯨ ꯀꯠꯇꯨꯅ ꯇꯧꯒꯗꯕ ꯅꯪꯅ ꯇꯧꯗ꯭ꯔꯗꯅ ꯅꯨꯄꯥ ꯑꯁꯤꯅ ꯇꯧꯔꯕꯗꯤ ꯃꯁꯥꯅ ꯍꯥꯠꯄ ꯇꯥꯕꯅꯤ ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯐꯥꯎꯕ ꯁꯣꯛꯄꯒ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯁꯣꯛꯀꯦ ꯈꯜꯂꯛꯂꯕꯗꯤ ꯃꯤꯗꯣ ꯑꯩꯒ ꯄꯨꯟꯅ ꯊꯋꯥꯏ ꯊꯥꯃꯤꯟꯅꯒꯗꯕꯅꯤ ꯈꯪꯉꯨ ꯄꯤꯁꯛꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯑꯃꯨꯛꯇ ꯋꯥꯔꯛꯀꯦ ꯍꯥꯏꯗꯨꯅ ꯁꯤꯡꯂꯒ ꯉꯥꯏꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨ ꯉꯁꯤꯗꯤ ꯌꯧꯔꯛꯂꯤ ꯄꯤꯁꯛꯅ ꯃꯃꯧ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯍꯥꯟꯅ ꯑꯩꯒꯤ ꯈꯨꯠꯇ ꯂꯥꯟꯕꯤꯕ ꯇꯥꯔꯦꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯁꯛꯅ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯨꯕ ꯍꯧꯋꯤ ꯊꯣꯏꯅꯨꯁꯨ ꯍꯟꯗꯦ ꯑꯗꯨꯕꯨ ꯃꯅꯦꯝ ꯄꯤꯁꯛꯅ ꯃꯁꯥ ꯋꯥꯡ ꯆꯥꯎꯕ ꯍꯦꯟꯕꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯅꯝꯁꯤꯟꯗꯨꯅ ꯐꯨꯗꯠꯂꯤ ꯇꯣꯝꯄꯣꯛꯁꯨ ꯃꯄꯥ ꯆꯥꯎꯔꯦꯜꯅ ꯄꯥꯏꯔꯤꯕ ꯊꯣꯉꯥꯛꯆꯩ ꯑꯗꯨꯅ ꯐꯖꯅ ꯁꯥꯟꯊꯔꯤ ꯇꯣꯝꯄꯣꯛ ꯀꯞꯂꯤ ꯇꯧꯗꯨꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯅꯃꯧ ꯅꯨꯄꯤꯁꯦ ꯃꯁꯥ ꯈꯔ ꯁꯣꯟꯕꯅꯤ ꯏꯃꯥꯅ ꯐꯨꯕꯗ ꯁꯣꯏꯗꯅ ꯁꯤꯗꯣꯛꯈꯤꯕ ꯇꯥꯔꯤꯕ ꯏꯃꯥꯁꯦ ꯑꯃꯨꯛꯇ ꯈꯥꯝꯃꯨ ꯄꯥꯕ ꯉꯁꯥꯏ ꯃꯈꯩꯗꯤ ꯅꯪꯕꯨ ꯑꯩꯅ ꯐꯨꯕꯗ ꯑꯌꯨ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯈꯪꯂꯝꯕꯗꯥꯏꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯥꯅ ꯅꯪꯒꯤ ꯅꯨꯄꯤ ꯐꯨꯕ ꯑꯁꯤꯗꯗꯤ ꯏꯆꯥꯗꯤ ꯅꯥꯕꯒ ꯐꯥꯎꯈꯤꯗ꯭ꯔꯥ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯊꯣꯉꯥꯛꯆꯩ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯜꯂꯤ ꯇꯣꯝꯄꯣꯛꯅ ꯀꯞꯂꯗꯨꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯅꯃꯧ ꯅꯨꯄꯤ ꯁꯤꯕ ꯇꯥꯔꯦ ꯏꯃꯥꯁꯦ ꯑꯃꯨꯛꯇ ꯈꯪꯕꯤꯌꯣ ꯃꯆꯥꯅꯨꯄꯥꯅ ꯀꯞꯂꯒ ꯍꯥꯏꯖꯔꯛꯄ ꯑꯗꯨꯗꯗꯤ ꯆꯥꯎꯔꯦꯜꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯃꯥ ꯅꯃꯧ ꯅꯨꯄꯤ ꯐꯨꯕꯗꯨ ꯇꯣꯛꯂꯣ ꯌꯥꯔꯦꯅꯦ ꯅꯃꯧꯗꯣ ꯃꯁꯝꯒ ꯑꯃꯠꯇ ꯂꯦꯝꯍꯧꯔꯔꯣꯏ ꯍꯥꯏ ꯋꯥꯅꯦ ꯍꯧꯈꯣꯗꯅ ꯑꯉꯥꯡ ꯅꯪꯅ ꯎꯁꯤꯠꯇꯕꯒ ꯁꯥꯟꯅꯗꯅ ꯊꯣꯏꯅꯨꯗꯨ ꯃꯃꯥꯕꯨ ꯀꯧꯔꯒ ꯀꯞꯂꯤ ꯍꯣꯏ ꯃꯥ ꯏꯔꯦꯝꯕꯣꯛ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯅꯆꯥꯁꯦ ꯁꯥ ꯁꯟ ꯐꯨꯕꯗꯧꯅ ꯐꯨꯕꯤꯔꯦ ꯍꯦꯃꯧ ꯅꯪ ꯑꯃꯨꯛꯀ ꯐꯨꯈꯥꯏꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯧꯕꯨ ꯑꯃꯨꯛ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯃꯅꯦꯝꯅ ꯑꯃꯨꯛ ꯐꯨꯒꯦ ꯇꯧꯔꯛꯄꯗꯨꯗ ꯊꯣꯏꯅꯨꯗꯨ ꯀꯞꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯏꯃꯥ ꯉꯁꯥꯏꯗꯒꯤ ꯐꯨꯕꯗ ꯄꯦꯟꯗ꯭ꯔꯤꯕꯔꯣ ꯑꯃꯨꯛ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯨꯕꯣ ꯍꯥꯏꯃꯧ ꯅꯪ ꯅꯆꯤꯜꯗꯣ ꯑꯃꯨꯛꯇ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯊꯣꯏꯅꯨꯁꯨ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯄꯤꯁꯛꯅ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯪꯁꯨ ꯁꯤꯗ ꯅꯤꯡꯊꯤꯖꯅ ꯐꯝꯂꯨꯂꯣ ꯋꯥꯔꯤ ꯁꯥꯁꯤ ꯇꯣꯝꯄꯣꯛꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯐꯝꯃꯤ ꯃꯄꯥ ꯆꯥꯎꯔꯦꯜꯁꯨ ꯐꯝꯃꯤ ꯅꯠꯇꯦ ꯅꯨꯄꯥ ꯅꯪꯅ ꯏꯃꯧꯒꯤ ꯐꯅꯦꯛ ꯐꯤꯔꯣꯜ ꯑꯗꯨꯕꯨ ꯁꯦꯠꯆꯤꯟꯗꯨꯅ ꯂꯥꯏꯗꯨ ꯀꯠꯂꯒ ꯂꯩꯔꯝꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯏꯃꯥ ꯏꯪꯈ꯭ꯔꯕ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯅꯃꯧ ꯅꯨꯄꯤꯅ ꯏꯔꯨꯒ ꯂꯨꯖꯗꯨꯅ ꯂꯥꯏꯗꯨ ꯀꯠꯄꯗꯣ ꯃꯁꯥꯃꯨꯛ ꯅꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯀꯠꯄꯤꯕꯅꯤ ꯏꯆꯥꯅ ꯏꯃꯧꯁꯤ ꯅꯥꯈꯤꯅꯤ ꯈꯟꯗꯨꯅ ꯅꯪꯅ ꯏꯃꯧꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯏꯔꯨꯖꯊꯣꯛꯂꯒ ꯂꯥꯏꯗꯨ ꯊꯥꯜꯂꯤꯕꯅꯤꯅꯦ ꯑꯗꯨꯗꯅꯤꯅꯦ ꯑꯩꯅ ꯇꯪꯈꯥꯏ ꯁꯤꯕ ꯅꯨꯄꯤꯅ ꯉꯝꯕ ꯍꯥꯏꯔꯤꯕꯗꯣ ꯕꯥꯕꯥ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯗꯩ ꯅꯨꯄꯤ ꯅꯨꯡꯁꯤꯕꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕꯁꯤꯕꯨ ꯅꯨꯄꯤꯅ ꯉꯝꯕ ꯇꯪꯈꯥꯏ ꯁꯤꯕ ꯑꯣꯏꯔꯗꯤ ꯄꯥꯕꯁꯨ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯤꯗꯣ ꯏꯃꯥꯕꯨ ꯂꯨꯅ ꯇꯧꯔꯤꯗꯣ ꯄꯥꯕꯁꯨ ꯇꯪꯈꯥꯏ ꯁꯤꯕ ꯑꯣꯏꯔꯕ ꯍꯣꯏ ꯑꯄꯪꯖꯥꯎ ꯅꯨꯄꯤꯅ ꯉꯝꯕꯧ ꯃꯄꯥ ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯅꯒ ꯇꯧꯏꯅꯦ ꯅꯃꯥꯅ ꯄꯣꯠ ꯑꯔꯨꯝꯕ ꯊꯥꯡꯕꯗ ꯉꯝꯗꯕ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯡꯕꯤꯕꯅꯤ ꯁꯤꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯀꯧꯏꯅꯦ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤꯅ ꯃꯇꯟ ꯇꯟꯕꯒꯤ ꯅꯪꯕꯨ ꯂꯥꯏꯔꯨꯛ ꯊꯥꯜꯍꯟꯕ ꯑꯗꯨꯗꯤ ꯇꯪꯈꯥꯏ ꯁꯤꯕ ꯅꯨꯄꯤꯅ ꯉꯝꯕ ꯀꯧꯏꯅꯦ ꯄꯥꯕꯒꯤ ꯇꯪꯈꯥꯏ ꯁꯤꯕ ꯅꯨꯄꯤꯅꯉꯝꯕ ꯍꯥꯏꯕꯗꯣ ꯍꯥꯏꯗ꯭ꯔꯗꯤ ꯁꯨꯛꯌꯥꯃꯛ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯌꯥꯗꯦ ꯅꯨꯄꯤꯅ ꯉꯝꯅꯕꯗꯤ ꯅꯨꯄꯤꯅ ꯉꯝꯕ ꯍꯥꯏꯕ ꯇꯥꯕꯅꯤ ꯅꯨꯄꯤꯅ ꯉꯝꯕ ꯍꯩꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯅꯨꯄꯥ ꯊꯣꯛꯎ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯨꯄꯤꯅ ꯇꯧꯒꯗꯕ ꯊꯕꯛꯁꯨ ꯍꯦꯛꯇ ꯇꯧꯁꯤꯜꯂꯤ ꯅꯨꯄꯤꯒꯤ ꯊꯕꯛ ꯅꯨꯄꯥꯒꯤ ꯊꯕꯛ ꯈꯔ ꯈꯪꯉꯨꯅꯦ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯄꯤꯁꯛꯅ ꯃꯃꯧ ꯅꯨꯄꯤ ꯊꯣꯏꯅꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯧ ꯏꯕꯦꯝꯃ ꯉꯁꯤ ꯏꯅꯦꯝꯅ ꯅꯪꯕꯨ ꯐꯨꯔꯤꯕꯗꯣ ꯏꯃꯧꯕꯨ ꯅꯨꯡꯁꯤꯗꯗꯨꯅ ꯐꯨꯕ ꯅꯠꯇꯦ ꯏꯃꯧꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯌꯥꯎꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯏꯅꯦꯝꯅ ꯅꯪꯕꯨ ꯐꯨꯕꯅꯤ ꯅꯈꯣꯏꯕꯨ ꯑꯁꯨꯝ ꯍꯥꯏꯅ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯌꯨꯝ ꯄꯥꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯅꯨꯄꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯕꯨ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯂꯛꯇ꯭ꯔꯕ ꯍꯥꯏꯕꯁꯤ ꯏꯃꯨꯡꯗꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯌꯨꯝꯕꯥꯜ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯔꯗꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯏꯃꯧꯁꯨ ꯋꯥꯈꯜ ꯇꯥꯔꯣꯀꯣ ꯃꯇꯨꯡꯗꯤ ꯉꯁꯤꯒꯤ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯅꯨ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯀꯣ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯔꯕꯗꯤ ꯌꯨꯝꯒꯤ ꯃꯧ ꯑꯃꯒꯤ ꯃꯊꯧꯗ ꯇꯧꯒꯗꯕꯅꯤ ꯅꯋꯥꯅ ꯄꯨꯔꯣꯏꯕ ꯑꯃꯗꯤ ꯅꯀꯨ ꯅꯅꯦꯝ ꯑꯩꯈꯣꯏꯒꯤ ꯊꯧꯒꯜ ꯅꯤꯡꯊꯤꯖꯅ ꯇꯧꯗꯨꯅ
ꯌꯨꯝ ꯑꯁꯤꯕꯨꯁꯨ ꯅꯤꯡꯊꯤꯅ ꯀꯣꯏꯔꯕꯗꯇ ꯑꯐꯕ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯊꯣꯏꯅꯨꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯉꯍꯥꯟ ꯃꯈꯩ ꯃꯥꯅ ꯇꯧꯔꯨꯔꯤꯕꯁꯤꯡ ꯑꯗꯨ ꯐꯠꯇꯕ ꯊꯕꯛꯅꯤ ꯍꯥꯏꯕ ꯈꯪꯖꯔꯛꯂꯤ꯫ ꯊꯣꯏꯅꯨꯅ ꯃꯀꯨ ꯃꯅꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯏꯃꯥ ꯕꯥꯕꯥ, ꯅꯃꯧ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯖꯔꯤ꯫ ꯅꯃꯧꯅ ꯏꯃꯥ ꯄꯥꯕꯗ ꯍꯥꯏꯔꯣꯏꯗꯕ ꯉꯥꯡꯂꯣꯏꯗꯕ ꯉꯥꯡꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯄꯪꯕꯤ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯐꯕꯤ ꯌꯨꯝꯒꯤ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯉꯝꯅꯅꯕ ꯅꯃꯧ ꯍꯣꯠꯅꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯗꯨ ꯃꯀꯨ ꯃꯅꯦꯝ ꯑꯅꯤꯗ ꯈꯨꯔꯨ ꯈꯨꯗ ꯀꯨꯟꯗꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯃꯀꯨ ꯃꯅꯦꯝ ꯑꯅꯤꯅꯁꯨ ꯃꯃꯧꯅ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯌꯥꯔꯦ ꯍꯧꯒꯠꯂꯨ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯌꯨꯝ ꯑꯁꯤꯕꯨ ꯅꯤꯡꯊꯤꯖꯅ ꯀꯣꯏꯕ ꯉꯝꯕꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯒꯤ ꯊꯧꯗꯥꯡ ꯑꯗꯨꯕꯨ ꯂꯧꯕ ꯉꯝꯕ ꯑꯣꯏꯖꯔꯣꯀꯣ꯫ ꯊꯣꯏꯅꯨꯗꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯇꯣꯝꯄꯣꯛꯇ ꯑꯃꯨꯛ ꯈꯨꯔꯨꯝꯖꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ, ꯑꯩꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯑꯩꯅ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯅꯪꯒꯤ ꯅꯐꯝꯗ ꯇꯧꯍꯩꯗꯕ ꯀꯌꯥꯗꯨꯕꯨ ꯇꯧꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯨꯄꯤ, ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤ, ꯍꯧꯒꯠꯂꯨ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ, ꯏꯃꯥ ꯕꯥꯕꯥ, ꯅꯆꯥꯁꯨ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯉꯍꯥꯟ ꯃꯈꯩ ꯀꯥꯎꯊꯣꯛꯂꯨꯕꯒꯨꯝ ꯇꯧꯔꯨꯔꯦ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯅꯆꯥꯁꯨ ꯏꯃꯥ ꯄꯥꯕꯅ ꯌꯥꯔꯣꯏꯗꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏꯒꯦ꯫ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ, ꯌꯨꯝꯒꯤ ꯅꯨꯄꯥꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯆꯦꯜꯂꯛꯇ꯭ꯔꯕ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯅꯨꯄꯥꯗꯨꯕꯨ ꯎꯁꯤꯠꯂꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯅꯨꯄꯥ ꯊꯣꯛꯅ ꯍꯤꯡꯒꯗꯕꯅꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯔꯛꯏ, ꯅꯨꯄꯤ, ꯅꯪꯕꯨ ꯍꯌꯦꯡꯗꯒꯤ ꯑꯩꯉꯣꯟꯗ ꯄꯥꯈꯣꯟꯒ ꯁꯤꯔꯔꯣꯏꯗ꯭ꯔꯣ? ꯅꯨꯄꯥ, ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯏꯀꯥꯏꯕ ꯄꯤꯕꯤꯔꯒꯅꯨ꯫ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯈꯣꯟꯒ ꯁꯤꯖꯔꯔꯣꯏ꯫ ꯏꯄꯨꯔꯣꯏꯕ ꯅꯪꯕꯨ ꯏꯁꯣꯔꯃꯛꯅꯤ ꯈꯟꯖꯗꯨꯅ ꯊꯧꯒꯜ ꯇꯧꯖꯔꯒꯗꯕꯅꯤ꯫ ꯃꯆꯥ ꯃꯃꯧ ꯑꯅꯤꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯑꯗꯨꯗꯗꯤ ꯆꯥꯎꯔꯦꯜ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯡꯉꯥꯏꯔꯦ, ꯏꯆꯥꯒ ꯏꯃꯧꯒꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯄꯥ ꯃꯃꯥ ꯑꯩꯈꯣꯏꯗ ꯍꯥꯏꯖꯔꯛꯄ ꯑꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯩ ꯃꯃꯥ, ꯉꯁꯤꯗꯤ ꯅꯆꯥꯒ ꯅꯃꯧꯒꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯑꯩ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯉꯥ ꯂꯩꯔꯨꯒꯦ꯫ ꯑꯗꯨꯒ ꯉꯥꯗꯣ ꯏꯃꯧꯗ ꯊꯣꯡꯍꯜꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯥꯎꯅ ꯆꯥꯊꯣꯛꯁꯤ꯫ ꯄꯤꯁꯛ ꯃꯄꯨꯔꯣꯏꯕ ꯆꯥꯎꯔꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯄꯥ, ꯉꯥꯗꯣ ꯂꯩꯅꯤꯅ ꯂꯩꯔꯗꯤ ꯈꯔ ꯆꯥꯎꯕ ꯍꯥꯎꯒꯗꯕ ꯈꯜꯂꯒ ꯂꯩꯕꯤꯔꯛꯎꯀꯣ꯫ ꯍꯣꯏ, ꯑꯆꯧꯕ ꯑꯃ ꯈꯜꯂꯒ ꯂꯩꯔꯛꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯜꯗꯨ ꯉꯥ ꯂꯩꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯂꯩꯔꯒ ꯆꯥꯎꯔꯦꯜ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯄꯥ ꯆꯥꯎꯔꯦꯜꯅ ꯂꯩꯔꯛꯂꯤꯕ ꯉꯥꯗꯨꯕꯨ ꯇꯣꯝꯄꯣꯛꯅ ꯅꯤꯡꯊꯤꯅ ꯁꯦꯝꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯊꯣꯡꯍꯜꯂꯤ꯫ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯀꯨ ꯃꯅꯦꯝ, ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯃꯧ, ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯊꯣꯏꯅꯨꯁꯨ ꯃꯀꯨ ꯃꯅꯦꯝ ꯑꯅꯤꯒꯤ ꯊꯧꯒꯜ ꯅꯤꯡꯊꯤꯖꯅ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯁꯨ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯆꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅꯨ ꯑꯐꯕꯤ ꯃꯧ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯃꯆꯥ ꯃꯃꯧ ꯑꯅꯤꯅ ꯌꯨꯝꯒꯤ ꯊꯧꯒꯥꯏ ꯊꯧꯗꯥ ꯄꯨꯝꯕ ꯃꯍꯨꯠ ꯁꯤꯟꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫